Manipur Dengue laichat shandorakpaga Loinana Houkhiba Pung kunmeri state asida dengue ki case kontra Hengatlakkhibaga Loinana state asida Punna Dengue case lishing amaga chanipan marfutare Youkhre Manipur Lenga ki Director of Health Services na piba report ki matung ina Houkhiba Pung kunmeri da nauna dengue ki case kontra Hengatlakkhi madugi manungda Imphal West District ta Punna case taranipan Imphal East ta case mapan Bishnupur District ta case ama Kaksing District ta case ama amadi Churachandpur District ta case ama yauri Hauzik Pawi hoina dengue ki case masing asi Imphal West District na khwaidagi wangna Punna Dengue ki case lishing amaga chahum kunipan thengnakhre district asida dengue na maram oiraga siba mi ki masing na marini hairi Imphal East District ta thengnariba case masing na chahumga marfumanga Bishnupur District ta mioi ama laichat Loinana case yangkhai nipan Thoubal District ta case nipuga mapan Kaksing District ta case kuntaret Kangpokpi District ta case tara Ukhrul District ta case mari Chandel District ta case mari None District ta case ahum Tamenglong District ta case ani Kamjong District ta case ama Churachandpur District ta ama amasung Senapati District ta case ama thengnakhi District Malaria Department na laichat asi makatana sandorak tanaba fogging tawba yauna atay lawkhat bayaba section chorang lawkhat li haire